ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯕ ꯑꯍꯟꯁꯤꯡꯗꯨꯅ ꯌꯥꯝ ꯂꯨꯅꯗꯤ ꯇꯧꯋꯤ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯗꯧꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯟꯅ ꯃꯅꯥꯎꯒꯨꯝꯅ ꯄꯦꯟꯗꯕꯗꯤ ꯑꯃ ꯀꯩꯁꯨ ꯂꯩꯖꯗꯦ ꯑꯩꯈꯣꯏꯅ ꯂꯝꯕꯤꯗꯨ ꯁꯣꯏ ꯍꯥꯏꯗꯤ ꯄꯣꯠꯇꯨ ꯁꯣꯏꯅ ꯆꯪꯉꯨꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯣꯏꯔꯤ ꯏꯁꯥꯅ ꯑꯗꯨ ꯈꯪꯖꯩꯌꯦꯕ ꯑꯗꯨꯕꯨ ꯏꯌꯥꯝꯕꯁꯤꯡꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯅꯥꯎꯒꯨꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯕꯁꯨ ꯎꯕꯗ ꯃꯅꯥꯎ ꯑꯩꯈꯣꯏ ꯊꯃꯣꯏ ꯌꯥꯝꯅ ꯄꯦꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯏꯌꯥꯝꯕꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯤ ꯏꯌꯥꯝꯕ ꯀꯩꯅꯣꯅ ꯂꯥꯛꯀꯥꯟꯗ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯝ ꯉꯁꯥꯏ ꯑꯩꯈꯣꯏ ꯑꯍꯜ ꯑꯃꯅ ꯂꯩꯃꯤꯟꯅꯩ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯗꯨ ꯐꯪꯉꯀꯥꯟꯗ ꯀꯔꯤ ꯐꯥꯎꯒꯦ ꯌꯨꯝ ꯌꯧꯔꯅꯤ ꯍꯥꯏꯕ ꯊꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯔꯥꯎꯟꯗꯤꯡꯗ ꯂꯩꯔꯤꯁꯤꯡꯗꯨ ꯎꯕ ꯐꯪꯒꯅꯤ ꯈꯟꯕꯗ ꯊꯃꯣꯏꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ ꯍꯣꯏ ꯁꯨꯃꯥꯏꯅ ꯏꯅꯣꯁꯦꯟꯗ ꯌꯥꯝ ꯊꯤꯅ ꯂꯨꯅ ꯇꯧꯕꯤꯕꯁꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕ ꯀꯝꯃꯨꯅꯤꯇꯤꯅꯤ ꯍꯪꯕꯁꯤꯗ ꯈꯠꯅ ꯆꯩꯅꯔꯒ ꯀꯔꯤ ꯀꯥꯟꯅꯕ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯌꯥꯝ ꯊꯤꯅ ꯑꯣꯠ ꯅꯩꯕꯤꯔꯒ ꯀꯔꯤꯝ ꯀꯥꯟꯅꯕ ꯄꯨꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤꯗꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏꯅ ꯍꯜꯂꯛꯀꯗꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯅ ꯃꯆꯥ ꯃꯅꯥꯎ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯕꯨ ꯃꯆꯥ ꯃꯅꯥꯎꯗꯨꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯕ ꯁꯨꯃꯥꯏꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯁꯣꯏꯗ ꯉꯥꯝꯗꯕ ꯍꯥꯏꯗꯤ ꯏꯌꯥꯝꯕꯁꯤꯡꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯌꯥꯏꯐꯕ ꯁꯤꯁꯦ ꯍꯥꯏꯖꯅꯤꯡꯉꯤ ꯆꯪꯉꯛꯈꯤꯕꯗ ꯅꯣꯏꯅꯤꯒꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗ ꯀꯨꯀꯤꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅ ꯅꯣꯏꯕꯨ ꯊꯥꯗꯣꯛꯂꯛꯄ ꯍꯥꯏꯕꯁꯤ ꯅꯁꯥ ꯅꯣꯏꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯀꯔꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯅꯤꯡꯉꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯆꯪꯉꯛꯄꯗꯗꯤ ꯑꯩꯈꯣꯏ ꯊꯋꯥꯏꯁꯦ ꯃꯥꯡꯉꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨꯝ ꯆꯥꯎꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯀꯜꯂꯅꯤ ꯈꯣꯠꯂꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯌꯥꯝ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯑꯗꯨꯒꯤ ꯊꯥꯒꯠꯆꯅꯤ ꯑꯗꯨꯒ ꯏꯅꯥꯎ ꯑꯅꯤꯗ ꯑꯔꯣꯏꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯁꯤ ꯚꯤꯗꯤꯑꯣ ꯅꯝꯃꯛꯄ ꯁꯛꯃꯥꯏꯁꯤꯗ ꯂꯦꯞꯄꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯅꯣꯏꯅꯤꯅ ꯑꯩꯈꯣꯏꯁꯤ ꯀꯣꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯤꯕ꯭ꯔꯥ ꯀꯣꯇꯨꯗꯤ ꯇꯥꯏꯀꯣ ꯀꯣꯇꯨ ꯍꯥꯏꯕꯁꯤ ꯇꯥꯏꯀꯣ ꯀꯣꯇꯨ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝ ꯐꯤꯔꯦꯞꯁꯤ ꯂꯦꯞꯇꯨꯅ ꯅꯣꯏꯅꯤꯕꯨ ꯀꯟꯅꯅꯕ ꯅꯨꯃꯤꯠ 4ꯅꯤ 5ꯅꯤ ꯃꯅꯨꯡ ꯑꯁꯤꯗ ꯆꯦꯜꯂꯒ ꯁꯨꯒꯗꯧꯕ ꯇꯧꯒꯗꯧꯕ ꯊꯕꯛ ꯃꯌꯥꯝꯁꯤ ꯇꯧꯋꯦ ꯍꯥꯏꯕꯁꯤ ꯏꯅꯥꯎ ꯑꯅꯤꯅ ꯆꯞ ꯆꯥꯅ ꯈꯪꯕꯤꯅꯕ ꯍꯥꯏꯖꯔꯤ ꯁꯤꯗ ꯂꯩꯔꯤꯉꯩꯗ ꯌꯦꯟ ꯊꯤꯗꯕ ꯂꯩꯔꯒꯁꯨ ꯂꯦꯟꯊꯣꯛ ꯑꯉꯥꯡꯅꯤꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯁꯥꯇ꯭ꯔꯅꯤꯅꯀꯣ ꯑꯦꯕꯦꯜ ꯂꯣꯏꯕꯗ ꯉꯥꯏꯔꯤꯌꯦ ꯅꯨꯡꯉꯥꯏꯅ ꯆꯠꯂꯨꯀꯣ ꯑꯗꯨ ꯅꯣꯏꯅꯦ ꯗꯣꯛꯇꯔꯅꯗꯤ ꯐꯖꯅ ꯌꯦꯡꯉꯤ ꯒꯥꯔꯤꯅꯦ ꯅꯨꯡꯉꯥꯏꯅ ꯆꯠꯂꯨꯀꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯦ ꯆꯥꯡ ꯂꯣꯏꯅ ꯄꯨꯂꯤꯁꯇ ꯁꯤꯟꯅꯒꯅꯤꯀꯣ ꯐꯔꯦꯀꯣ ꯅꯨꯡꯉꯥꯏꯅ ꯌꯧꯔꯛꯄ ꯏꯕꯨꯡꯉꯣ Okay then. See.